PM Khongset ki mangoi ne Surasanpur police na Meeoi fazin khibagi thodok ka mari leina Erang Thokle ngarang September 10 the Prime Minister Narendra Modi na Surasanpur sat ki Khongset adu ki mangoi ne September 10 ga nithui de gi numidang da Surasanpur Peace Ground maya gi Piarsa Mall Kuki Masel Prime Minister Lakpagi Sem Sariba Singh adu Erang asita laikhidra Kuki Masel ki photo thelaga thamliba Wall of Remembrance amadi Prime Minister Lakpadu utnaba paring sana saraga thamliba coffin sing security force amadi district administration ki mekaidagi khanjinduna uhandana thammi hain pendaba phongdok tona sanction ki protest aduga mari lena police na fajan ki Meeoi ani hojik phawba thadok te haina police ngasi Surasanpur bazar da Kuki Masel Erang Thokle loina yamlaba Kuki Masel police station mamang da thomjin central force amasung police ki maikai dagi Erang adu khutaki oina laksinna bo hona bada awaba oikre hojik makhata na hen forcing thomjin duna Erang adu laksinna bo honari hairi adu sabsana Erang adu laksin bangam khrabra ntrangam Dabra haibadi pressna phangba ngamdri marak sida kangluk ki Erang mayuk nerve status da Prime Minister Narendra Modi na aten matam ki khungsat ama oina Manipur da laklam khiba adu wahan thok yaw de Prime Minister na miyam ge wakat ta na bagi minute tara phawo matam kai thoki te haina BJP ki MLA Pauline Lan Hokip na phongdokre separate administration ki demand pi ge dabani haini yamna kanna lawri BJP ki MLA asina Prime Minister Narendra Modi Manipur ki khungsat asibu yamna kanna criticize tawki Prime Minister ki Manipur ki khungsat asi manung da lamdam asita miyamna thengnariba awabasing amasung kari pamliba haibadu mayek sengna tabigani haina asa tawramkibani adubu Prime Minister na miyam gi wakatsing adu tanabagi minute tara phabu kaithoklam khide Prime Minister na Surasanpur thunglakhiba adu da miyam gi wakat soidana tabiragani haina taramno khibani haina pendabu wafam kaya phangdoragli separate administration demand selga mantiknari haibadu aran bani KJC Prime Minister Narendra Modi ngarang Surasanpur lakhiba adu da Kuki Council gi lusing basing na sel lawraga separate administration union territory gi demand compromise tawkre haina social media da thakliba wafam adu yumpham yaudi haina council asigi chairman amasung general secretary thadorpa joint statement amana hiring serol aduna makhata na hairibana Prime Minister na Manipur da lakpagi presentation hol saba phampam invitation amasung lambi gi decoration sing adu government gi authority PMO governor amasung Surasanpur DC na manage tawani Kuki Council gi kangbu sing na atopa dignitary singumna special guest oina invite toba kaktani thawram asigi mari lenin Kuki Council gi maikai digi legislature leiba union territory gi mawung da separate administration demand pina ba Prime Minister da memorandum pisin dun taksin kibani separate administration ki demand asigi damakta aikoi gi miyam kaidongai de sunam thak toba tawroi haina sengdorakli nong leptana tabana mafum kaya da isaw mayuk nare yaripo ki unity bridge singna sen thakre asiba aksang amma tawthrakle ngarang dagi hauna akan ba mong da nong leptana tabana maram oirka tampak ki mafum ayam ba isaw mayuk nare yengang pokpi saijang amasung ukrul lambi gi mafum kaya da isaw thokle yum kaya ising thumjin kre yaripok malom amasung sangam dabi phauna ba unity bridge isingna sen thakre Imphal turen gi marin mayang Imphal turen gi police na asiba aksang ama recover tawraba matung masak mamin khandok na rims ki mokta thamkhre nonglep tan taba asina maram oirga Imphal ukrul lambi gi saijang nongamda amasung lamlai police ki manak pali gi mafam ayam lambi gi matak ising sele saidong khundong nongada konang thokpi amasung pali de ising ka hena saukalak to na gari phauna dre nongada awang leikai makha leikai maning leikai chana saijang yum kaya ising thumjin khre lau sat pa loirakpa yauna labuk kaya ising thumjin khre pokhai bi lokol saijang maning lokol takhel lokon thadigong hiripat laupari kaya amasu ising na thumjin khre na petpali jaga sing da sutam tapne sing gi mai wangkhalakli hairiba mafum sing asima mangai gi matam dani mukti sing thumki da jaga sing ni adu sing gi jaga kaya popi thanaba kokthora khiba asina maram oirga khusem gi oiba isaw mayok nabani haina mafam adugi Meeoi kaya na penda phongdorakli Imphal ukrul lambi khaktana tana thawal turen gi imai suka hena wangkalak tana mafam kaya ising thumjin ba hore wangjing kodom pokpi sports complex ta ising thumjin tana mafam adu da leiriba IDP sing leifam safam leitabagi awaba kaya leire wangjing high school so ising thumjin kre sabung khok maikai da so ising imai ka hena wangkalak tuna yum ayambana ising thumjin kre yaripok malom amasung sangam dabi faunri be amata ngai ba suspension bridge ising na sen thakre Imphal gi mafum khar da so isaw mayuk na ba yawre Imphal manung faurga seliba turel ayamba gi imai so leptana wangkhalakli marak sidanga se pung mapan gi makhairom tabada mayang Imphal turen gi mayang Imphal amasung maibum ani gi lonaba thongkong gi saruk tagi ngasi mayang Imphal police na asiba aksang ama lokatuna rims ki mokta thamkhre loina na misi asiga mari lenena UD case ama register tawduna police na thijin ba hokre kanana kari damuk Meeoi asibu halaga turenda thatharakibano haiba sapsana khangbangam dre military junta gi air strike ta mahire kun hena sire
Myanmar की मिलिटरी जुंता की मथक्ता लान होरिबा अराकन आर्मी ने राखाइन स्टेट की मफम अयाम कंट्रोल तौसिलखिबा असिगा मरी लेने मफम कया खुथोकनखिबगी थौदोक लेप्तना चथकी हौखिबा इराई निमित्त मिलिटरी जुंता न चथकिबा एयर स्ट्राइक स्कूल की महिरुई कुल हेन सिरे कया अमना सोक अपन नंगले अराकन आर्मी की मैकेदगी फोंदोखिबा मिलिटरी जुंता की मैकेदगी पाउंड समगा लुम्बा बॉम्ब सिंह हौखिबा इराई निमित्त की नुमिदांग अथेंगबदा Kyoktaw Thompson the labor private school ani the bomb sing thata the mahiro sing adu mismina thokibani laikidra sing adu misam ngakani adu bathaudok asigi matang the military junta gi makai degi wafum amata phongdok paletri UN Central Agency gi makai degi military junta na sa thakiba attack adu akan mong the condemn tawkhre Rakhine State ta Arakan Army amasung military gi junta gi marak talep ter khuthok nabgi thaudok sing asin angang kaya amadi victim oire hain phongdokre panbe abadi Rakhine State ki mafam ayamba Arakan Army na control tawsilaga leiribani Prime Minister Narendra Modi की मणिपुर खोंसत को हंथोक याउद्रे हौखिबा सही 2023 की मे अहमदगी मणिपुर थौलखिबा इरांग असि प्राइम मिनिस्टर न लोइसिनबा हौजिक फावबा लोइसिनबा ngamdaba असि पेनिंगाई ओइदे हाइना CPIM मणिपुर स्टेट कमिटी न थदुर पोसेरोल अमन हाइरि सेरोल असि मखाता न हाइरि प्राइम मिनिस्टर नरेंद्र मोदी की मणिपुर खोंसत असि ममांगी कांग्रेस गवर्नमेंट की मतमदा पाइखलंबा प्रोजेक्ट सिंग अदुगी माइखुम हांगदोकपा खक्तनी मरम असिना प्राइम मिनिस्टर नरेंद्र मोदी की मणिपुर खोंसत असि स्टेट असि द हौजिक Thokle wathok asi series oida lobagi muhutta foundation stone amasung sangaba lakpani Prime Minister Narendra Modi ki Churasanpur amasung Imphal khungsat asidagi karisu asa tawningai oide Prime Minister Narendra Modi ki Manipuri khungsat asida state asigi political party sing kilusing basing siyaso sing ki mahut sing amasung irang asina maram oirga lanjenrak tuna tongan ba relief camp da waba khangni ba mi sing unaduna lamdam asida santi amasung tangdulai ta ba film purakani haibagi road bed ama law thuklagani haibagi asa da CPI na September 8 da serul thukuna Prime Minister Butaram na ukibani adumakpu hairiba thajaba adugi on tainaba da central amsung state government gi maikaidagi di Manipur da thokleba irang asigi matang da Prime Minister gu unaduna wari sanana ba thawrang tawkhide amasung invite amata tawrakide Prime Minister na Manipur da leiringai manung da relief camp da awaba film kaya mayuk natuna internally displaced person sing na leiriba relief camp da khungsat pangthokide authorities sing gi maikaidagi Churasanpur amasung Imphal da pangthokiba public meeting adugi manak nakpakada Khangatlaba IDP khaktam unanaba thawrang tawkhi Manipur thoklebo wathok asi government gi maikaidagi political party siyaso amasung stakeholders sing na discussion amasung dialogue tawduna santi amasung tangdulai taba puraknaba hotnaba haibase thawai yaw bakhaktana lamdam asida santi purakpu ngamgani Unite oiba amasung hena mapangin kalba Manipuri ama ohenabagi damakta miyamgi interest mamangda thokiba kaya adu kauthokpa amasung nakpiba yabu wakalan asida thabuk tawminaba sangi hairi aroibada serol asina hairibana Manipur thokliba irang asi loisindu tangdulai tapa amasung santi gi phibam puraknabagi damakta central amasung state authorities singi maikaidagi political party singi losingba sing siyaso singi mihut sing amasung stakeholders singa dialogue tawnabagi thorang tawnaba amuka henna appeal tawri hairi PM की मणिपुरी खोंसत इरांग लोइसिना लाकपना ते पॉलिटिकल की ओइब खोंसत नि मेगा चंद्रा Prime Minister Narendra Modi खोंसत असि लमदम असि थोकलिब इरांग असि लोइसिना लाकप खोंसत अमनते युमथंगनरिबा आसाम अमसुंग बिहार इलेक्शन पांगथोकदोरिबा असिगा मरि लेने लाखिबा पॉलिटिकल की ओइब खोंसत नि प्राइम मिनिस्टर की मणिपुर खोंसत असि करिसु आशा तवनिंगाय लेते हाइन MPCC की प्रेसिडेंट के मेगा चंद्रन फोंदोखरे ngasi Imphal West Students Club खुंबोंग की लमजिंग मखादा तावरेम फैमिली एंड Fried Chihing Nasindana Kumbong the Pangtokiba Taret Chuba, Taurem Kulasandra Memorial Merit Award in Tokpaki, Sideline the MLA Megasandra, Wafumasi Pongo Sumakata, and Haikiba, the Prime Minister Manipur de Lakiba, Aduda, Lamdam Asigi political party, sing CSO sing relief came the Ladyba, Kaya Aduga Punna, Kana, Nainaduna, Irang. Asi loisinna bagi mapung phaba roadmap ama soidana puthokani haina kalambani adubu madugi tayona bada mamangi sarkar gi matamda thabuk paikhalamba project sing sangaba musung anabu project khara sanaba yatra hunba lakiba kongsat oina tawi Manipur gi hawjik oiriba isu asi lebak asigi leiriba tongan ba political party amadi leader kayana yamna chinna lawriba amani Prime Minister ni Imphal da lawringai matamda Naga Kuki amasung Maitei gi MLA sing punna kauduna santi gi lambi ama lakna ba Prime Minister na khanaramba yabani adu pumnamaki Sakti Mangunda Lairibani Audience Amoina Kaubadudi Peningai Oide National Highway Hangdokna Amasung Irang Asi Loisin Pagi Wahi Matek and Power Palam Davasi Tamui Kaining Oi Send the peace side the Santi Purkadamate Santi Tambai Basi double engine government gi head oil Prime Minister Natokom Togi Haike Haikat Laikat Tamthre Kurai Kala Vidya Bhavan na 2006 tagi sahi khuding gi pangthok tuna lagleba bhavan asigi leikhidraba committee gi members sing oja guru mahiroi sing gi mafum dalang banthana lakpada makoi ikai kumna utpo oina hikat laikat amadi luklen katpagi thoram ngasi nongmajing numit bhavan gi hold pangthokre
Magnitude 5.9 yauno yuwa hakre ngasi nungthil pung mari ga minute nifu ga manga rom tapa matamda Assam ta magnitude 5.9 yauno yuwa hakre yuwa hakiba adu na maram oiraga Myanmar Bhutan China Nepal amasung Bangladesh chawna lebak asigi mafum kaya da nikhi Indian Meteorological Department phongdokibagi matung ina di yuwa hakiba asi epicenter asi Assam gi Dokya Juli dagi kilometer taraga taruk lom satlaga laibu mafum oiki yuwa hakiba adu na maram oiraga ka hena mang ata thokpa amasung misimina thokpagi paudi hajik phawbugi oina lai tri haire